Arambai News Guwahati da Manipuri Pao tabiriba singbu ihan handumakta da chingangbam Suzitrani na khurumjari. Hojing asigi samlappa mariba Pao sing lobirase. Leibag asigi Home Minister Amit Shah gi Delhi da leiba official sangai da ngasi numidang wairam pung 3:30 tabadagi BJP amadi AGP leadership ki mifam ama sit yenabagi matangda phaminakre. Mifam asi lorba matung BJP National President JP Nadda gi sangai da amuk phaminabagi wafam leirambani. Adubu JP Nadda su Amit Shah gi sangai da laktuna mifam asi da saruk yakiba maramna ngasi mirep singi list athengbada final oiragani thajanari. AGP amasung BJP gi sitting MLA Chaurakna taruk muk party ticket phangdaba yai thajanari. Party ani asigi marakta sit yenabagi matang asida chada marfutramapan yanarabani. Adubu sit amani khaktangi matangda national leadership ka khanagadabatang ngaire hairi. Hayeng sagolsel numitki numidang mamangda yamdrabada tangkak anigidi soidana aduga yanabagi matungina ahum suba tangkak ki fawba lauthoklabasu yari haina ngasi paumisingda Minister Himanta Biswa Sarmana phongdorakre. Ngasi gi wari sanaba asida CM Sarvanand Sonowal, State President Ranjit Das amasung AGP gi maikaidagi President Atul Bora amadi Minister Kesab Mahantana chingbana saruk yakhi. Nagalamromda UPPL gi Chief Pramod Borogasu Mikhal gi sit yenabagi matangda chada marfutramapan yanaba purakre hairi. Aduga Congress ki oinadi Guwahati gi Greenwood Resort ta Congress ki mirep singi final list sil phukre. AICC gi maikaidagi saruk yakiba Jitendra Singh na Parasuta laklaga ticket hektamak phangloi CM gi candidate haiba ama leite kanagumba leader amanasu CM hektamak oiba yai hairakre. Nagalamromda State Congress President Ripun Borana sitting getting soiroi haikibagi onatainabada Assam gi Congress in charge asina sitting getting gi guarantee leite sitting Congress MLA oijarabasu thabak tawdaba MLA singdadi ticket phangdaba yai hairakhi. Masi Assam tagi wanate mafam pnomakini hainasu mahakna makata ki. Ngarang AICC ki General Secretary Priyanka Gandhi Wadrana Assam da chami singi kusumal hengat handuna nomada lupa 4yankhaimathoi piragani haina laukthokiba matungdagi Amguri Numligar amade Dergauna chingbada chami singna makhogi nomgi kusumal lupa 4yankhaimathoi pigadabani haina protest tawrakre. Protester Singh na chami Singh ST chanbagi wafamsu pukhalakhi. Adubu luribadi Congress na panba state sing de leriba chami Singh da phawba nomgi khusuman lupa 4yankhaimathoi yona piba ngamdraga Assam da karamna pigadoribano. Assam gi chami Singh bu vote phangnanabagi namthak torambani haina BJP na hulladuna nganglakhi. Ngarang Akhil Gogoi na pirakiba letter bomb adu pokhaibadagi Alliance Dol singi marakta charangnaba kaya thorakre. Raizo Dol gi advisor Dr. Hiren Gohaina Akhil Gogoi na Alliance ki damak opposition party singi mathakta thamlakkiba condition sing ase mahakna matam sangna khanjarakpa wakhalon sing adugi mayoktani. Tungda party ase karingumba wafam amatada mari leinaroi hairakre. Nagalamromda Raizor Dolga Alliance Oripa AJP gi President Lurin Jyoti Gogoi naso Akhil Gogoi gi proposal do yaningde hairakre. Adubo Congress ki senior luchingba Debabrata Saikiana di proposal asibu taramna oklakli. Alfana kidnap tawkiba Kuipo company gi official ani ngasi matam amada hektamak thadorakpa yai haina khawrang nangainari. Jingnaramba amadi mipainaramba pumba kokhalladuna intermediator oina swari sanakiba Kaushik Fukana makhoi animak safe amasung secure oiba mafam amada thadoklagani hairi. Adubo Assam gi naharo lising mangada company asina thabak pigani hairakiba adunatana hana mamangda Alfana dabi torokiba ransom gi matang adudadi karigumba wafam amata phongdorakhide. Assam da ahan boina electric train chain bahokre tobagidi ngasi asi trial run ni ngarang lebak pokpa numit ki numidang bongai gaudagi Rongya railway station phawba electric train mai pakna trial run tobungamki electric train service ase yamna thunamak Assam gi mafam khudingda pinanabagi pandam thamli haina NF railway na phongdorakre.
Lakipur Ahal Marumna Sindunama Sung Sribar GP Amasung Saitya Parisat ki Sribar Masaga Kusam Naraga Lagliba Mars ki Tang Taruk Tangza Numita Assamgi Founder President Oibiramba Laikidraba Mayang Lambam Niladhaja Amasung Nahamarup Kasargi Founder President Laikidraba Haubam Gaurahari gi Ningsing Thoromga Loinana Ahal Marup ki CEC gi Mipam Ama Sribar GP Holda Pangthok Lagani Hairi Lagliba Mars ki tang taret nongmaizing nimita lamabam Dr. Kamal gi chamaga kunmathoi suba mapo kumon thoram nongma chupna Assam Manipuri Sahitya Parisat Hozai District Committee na Parisat Sanglenda pangthok lagani thoram asida akhanaba wangang loi kyana Dr. Kamal gi punsi amadi mahakna tamlamba khudol singi matangda nainagadori All Manipur Working Journalists Union Amadi Editors Guild Manipur gi members singna yamnamak luba phibam ama mayok narakpadagi khudaktagi sintha lepkhibaga loidana hayeng Mars ki tang mari gi ayuk pung 13 da amzu amadi EGM gi apunba emergency general body meeting ama Manipur Press Club ta pangthoklagani Hariba meeting asida publisher amadi producer singsu saruk yabinaba haizarakpaga loinana amzu amadi EGM gi member singsu matam chana laktuna hariba emergency mifam asida saruk yabinaba amzu gi general secretary oriba nauba khwarakpam na thadorokpa chirot amada phongdorakli ngasi jiribam gi kalin nagar da laiba mithai ina thogalup ki sanglenda mithai national front MNF jiri mithai convention JMC amasung laing thau sanamahi thogalup ki mihut sing yauna pangthokiba press meet amada jiri mitai inat thogalup ki president kumbaluangna Manipur gi CM N Biren Singhabu sanamahi temple board ki president khanbirak pasida jiribam da laiba lining loising amadi jiribam miyamna hainingai leitana nungaijai kangla gi nokpok thong achang thongbu hangdokpire hairakli loinana MP amasung Manipur gi ningtholai semba sana zawbana mitai lona se India gi senyekta hapinaba pukhatpirak promotion asina malemda mitai lonbo sak taknanaba honabani hainaso thagatpa phongdorakre Manipur gi online news portal The Frontier Manipur da notice pirubagi damak Ministry of Information and Broadcasting na Manipur lengakta warning tawrakre New digital media rules ase state singi nate asigumba notice pibagi power state government singda pikide haina ministry asigi secretary na Manipur gi chief secretary da aiba chirol ama tharakre Information and Broadcasting gi Union Minister oiba Prakash Javadekar na Manipuri cinema gi Golden Jubilee thorom hogdoklagani haina Manipur State Film Development Society na khangalakli Panbayai Manipuri cinema gi chahi yangkai surakpagi chahi ama chupna chatharaklaba thorom asi lagliba April gi tang mapan mathang chahi inglisingani kunithoi gi April mapan phawga chathagadoribani Lieutenant Colonel Ngasangba Simre apokpa NG Kanmi amasung apokpi NG Onmilla Manipur gi Ukhrul district ki Fali village natraga Fadang harga su khangnaba khungang asidagini mahak colonel gi rank ta promotion piragani Indian Army ki kai khumnaningai oraba colonel rank ta promotion phangkiba ahan batangkhul macha Ngasangba Simre NDA Englishingani mari batch kini mahakna commando school Belgaum da instructor oina puramki Englishingani tara teretagina Englishingani tara nipanda lemjaningai oraba Defense Service Staff College Wellington da su leramki Englishingani tara mari amasung Englishingani kunda GOC in C commander gi card piduna makpu ikai khumnaki asumna mahaki mai paklakpasida Manipur gi CM N Birenasu nungaiba amadi thagatpa phongdorakre World Champion taruglag oikrabi mangte chungneijang Mary Com International Boxing Association aibagi Champion and Veterans Committee gi chairperson oina khalakre Jahi kuntra taret surabi Manipur gi boxer asi aibagi board of directors na khalakibane Castellon da Sanagadova Boxam International Tournament ta compete tongnabagi damak hozik Spain da laribi Mary Com na asumna mahakpu ikai khumnaba pibirakpa asida aibagi mafamda tweet tawduna thagatpa phongdorakre Manipur da class 6 tagina class 8 fawbugi oina school sing lagliba Mars ki tang nipan dagi hangdoklagani Nakalamromda class 11 natana atei class punamakki oina mahairoi singi admission tawbaso lagliba Mars ki tang kundagi yaragani
लोइनना प्रमोशन की चाही की परीक्षा लौबगी महुत्ता क्लास 6, 7, 8, 9 अमसुंग 11 की महरोई सिंगी ओइना मखोई मखोई की ओइबा इवैल्यूएशन सिस्टम सिजिननबसु स्कूल सिंगदा अयाबा पिरखरे अदुगा इंग्लिश सिंगनी कुनमाथोई कुनिथोई एकेडमिक सेशन लागलिब एप्रिल की तांग मंगादगी हौरगने नाकल अमरोमदा बोसेम अमसुंग कोसेम नलौबा क्लास 10 अमसुंग 12 की एग्जामिनेशन सिंगदी चलिब चाही असिगी मे थागी अहानब चयोलदगी हौरगनी हाइरी दुगा क्लास 5 अमसुंग मखागी स्कूल सिंगदा थबक तौरिबा ग्रेड 4 एम्प्लॉई सिंग याउना टीचिंग अमदी नन टीचिंग स्टाफ सिंग तंगाई फदना मखोई मखोई स्कूल सिंगदा कागदबनी हाइबगी ऑर्डर सो कमिश्नर एजुकेशन एस की माइकैदिगी थादोरक चेरोल असिदा पल्ली हाना मिनिस्टर ओइरंबा अमसुंग अगरतला असेंबली द डिप्यूटी लीडर ऑफ द ऑपोजिशन ओरिबा बादल चौधरी की मथक्ता सखंगदब काहिनबसिंगना ngasi landarakre माकी कंस्टिट्युएंसी ओरिबा साउथ त्रिपुरा डिस्ट्रिक्ट की मनीराम बारीदा कोक बोरोक लोन की इहौदा शहीद ओइख्रबा धनंजय त्रिपुरा की मफमदा इकाई खुमनब उत्पगी सीपीआईएम की थोरम अमदा सरुक यारिंगै कापसिलंबने माकी मकोक्ता नोंमै पानबदगी मनाक नकपा बेलोनिया हॉस्पिटल दा पुरब मतुंग जीबीडी हॉस्पिटल दा रिफर तौरखी असुमना सीपीआईएम की लुचिंगबसिंगना थौदोगसी रूलिंग बीजेपी ना सौगटपा काहेनबसिंगना लंदाराखिबनी हाइना मराल सिरखरे हौकी बपुंग कुनमरी सिगी मनुंगदा वांगनुपुगी स्टेट सिंगी मनुंगदा हौजिक फावदा ngasi yoina covid-19 positive oibagi report lakraba state singi manungda tripura da ahum manipur da ama nagaland da manga amadi mizoram da su ama phangkhre tripura da hौजिक active oriba case masing ni phuni manipur da kuni thoi nagaland da tarani thoi amadi mizoram da na tarama ne asumna india da ngasi yoina hौजिक फावदा covid ke no positive case lising tara taruka chaunga marfuni thoi phangkhre अपुनब नाबगी मसिंग क्रोर अमगा लाख तरामाथोई लिसिंग यांखै तरुक यौशिलक्ले हौजिक लाइंग लिबगी मसिंगना लाख अमगा लिसिंग हुम्बुद्राने अमदी अपुनब लैखिदबगी मसिंग लाख अमगा लिसिंग यांखै तरे चामरिगा हुम्पुनी पान यौख्रे ngasiगी ओइना हौजिक फावदा इंडिया दा कोविड अनाबा मरफु हुमदोई हौजिक फावदा लैखिदबगी पाउ लाक्ले ngasi राहुल गांधी ना यामनमक चेतनिंगाई ओइबा वांगांग अमा फोंदोरखरे RSS की मथक्ता लंदारादुना RSS पो इस्लामिस्ट रेडिकल सिंगनी हारखिबगलोइनना RSS की स्कूल सिंगबो पाकिस्तान की मद्रासा सिंगा चांगदमनखिबगलोइनना RSS नमखोगी स्कूल सिंग असिगी खुथांगदा डेमोक्रेसी की मथक्ता लंदाई हारखि अदुबो बीजेपी अमसुंग RSS की माइकैदगी राहुल गे सिगुंबा वांगांग असि अंगांग मचागी वांगांगनी RSS पो मसक खंगदे हारदुना राहुल बो पॉलिटिकल प्ले स्कूल सिंगदा थागदबनी करेमनारखि RSS टी नेशनलिज्म की ख्वाइदगी अरंगबा सिंबल निसु हाइरी इनकम टैक्स ऑफिशियल सिंगदंगसी मुंबई अमदी पुणे की तोंगान मफम कुंथ्रा हेनबदा रेड तौख्रे डिपार्टमेंट की ऑफिशियल सिंगना मसक ममिंग हाइदोरक्ट्रबसु लिखुन अमगी मतुंगिना फिल्म मेकर अनुराग केशव अमदी एक्ट्रेस तापसी पन्नागी मरल मथुंगी मथक्तसु थीहुंबा चथकी हाइरी ngasi Myanmar da chathakhiba anti military coup protest ta security force na nongmai kapadagi Myanmar gi city amasung township ahumda yamdrabda mioi mapan laikhidabuga loinana mioi kunthra hena asoga panangkhre asumna Myanmar da military coup thamjinkhiba dagi chatharakhiba protest asida hojik phawbada sibagi masing kunthra mathoi yaukhre Mingyan sahar di police na stone grenade amadi tear gas na chingba sinakhi रिपोर्ट अमगी मतुंगिना यांगोन शहर की मनाक नकना नॉर्थ ओकाला पाताउंदा सिक्योरिटी न कापदगी प्रोटेस्टर तरुकसु लैखिद्रे हाइरी नाकलमरोमदा लॉस एंजलिस ता थबक तौबा म्यांमार की अतोपा सीनियर डिप्लोमेट अमसो मिलिट्री लेंगाक असिगी थबक तौरोई हाइरदुना सिविल डिसओबीडियंस मूवमेंट यावख्रेसु हाइरी अरोइबदा ngasi gi tentakpa mariba pau khara ngasi mikhalga mari leinana flying squad semkhibaga loinana Guwahati ki mafam kyada thamliba check gate singda frisking gi thabak tawba hokre India ki president Ramnath Kovind Army RNR Hospital New Delhi da covid vaccine ngasi kapkre India masana sajaba covaxin asi phase 3 trial chada marfumathoi safe ni hairi Gujarat ki mikhalda Congress clean ball oikre Delhi MCD Mikhal Apna Humkre seat Mangamak Makoina Laukre Jammu Kashmir Highway landslide Tobudagi Thinkre
Karigumba Bengal da BJP na seat chamadagi hena phanglabadi rajniti thadokani haina Mamta Banerjee na advisor khankiba Prashant Kishore na hairakre. West Bengal gi Nandigram da Mamta amsung Suvendu gi marakta sainaragani. West Bengal gi election rally kunda Prime Minister Narendra Modi saruk yagani. Rally ani asina Bengal gi district kulhumdoi mak cover tawgadauri. Sasikala AIA DMK da halakpagi issue asigi matangda warep lawnanaba BJP na EPS amadi OPS da daita thangthakre. Amadi WHO gi chief scientist na India gi COVID vaccine kapagi khongjang asibu thagalakre. Ngasi gana di Arambai News Guwahati da Manipuri Pao sandok chaba matang installation jaba galoinana tabiri basingbo amka sohanna khurumjari.